Asi October gi tang 15 da India gi konung New Delhi da Mitai amasung Kuki gi MLA sing matam kaya gi matungda sakka unaraga faminaraga santi gi wari sanagani haina media kaya amada phongdokna khiba laike. State asi sahi amaga tha manga mapung phakraba matam kuiraba irang asida matam kaya ama center gi paliba lengak asina mieng sangbidaba thau sabidaba kaya ama thokhe. Adubu Narendra Modi gi ahum suba tam asida numit chamani suba asigi mangoinana India gi hojik center asigi Home Minister oiriba Amit Shah na lamdam masida santi asi purakna bagi lambi ama oina Ministry of Home Affairs na sinduna Kuki amadi Mitai gi MLA sing punna phaminaraga santi gi wari sanagani haina media kaya amada phongdokna khibani. Adubu wari sanaba asida Kuki amasung Mitai anigi marakta lairiba MLA sing asi kana no haibadudi sapsana khangma ngamdre karamba MLA singna saruk yagani haibadusu haujik phawbagi oina chapchana khangma ngamdre. Adubu tongan ba source singi matung inadi haujik Manipur Legislative Assembly gi speaker oiriba Yaskun Kendra gi MLA T.S. Hetabrata Agriculture Minister oiriba Thongam Biswarjit Work Minister oiriba Konthawjam Govindas Thang SC gi MLA Tongbram Robindro amasung Hairo SC gi MLA Thoksom Radesham yauraba yai haina tongan ba source singdagi hainarakni. Aduga Kuki gi maikai oina Horticulture Minister Letpau Haukif Saitu SC gi MLA A Haukalet Kipgen Saikot SC gi MLA Paulinan Haukip yauraba yai haina hainari. Wari sanaba asida atopa MLA kaya amasu laknaba yai haina Delhi pangnabagidamagta siyam sanakhiba laike. Ningsing bayai state asida sahi amaga makhai muk pharakadoraba tamthiraba Manipur gi irang asida haujik phawba sapsaba solution ama purakpa ngamdrebani. Masigidamakta sungsoi soidana sapsaba nakal anigi marakta wari saduna Manipur asida matam kaya adagi tangdu laitadana lakliba asi sungsoi soidana santi asi purakna bagidamakta masigi wakalwanda state asigi lairiba irang asibu center gi laingakna haksinna lawbaga loinana sangsilakpa khongthang amani hainasu hainari. Panbiyai mamangda Union Home Minister Amit Shah na Manipur asida thokliba irang asi loisinabagidamagta centerna hotnaraga lakli haina kayarak hanna phongdokhiba laiki. Adubu haujik phawbagi oina tangdaba solution ama purakpa ngamdre nakal anigi marakta oiba center asigi laingak asina themjan masu laikhidribani. Adubu ngasi wari saba asida kari phibamda kari mahi phangani haibasi yengminasi. Union Home Minister Amit Shah mahaki maikaidagi phongdokhiba wafam amada state asida hana thuklamba ka henba akanba makhangi muknabagi tamthiraba irang asigi thaudoksing thokpa sing asi hanadagi sang adugi matik hanthakre. Irang asi soidanamaki lakshin masung ngamlagani. Irang sathariba phurup animaki mihu sing asi wari sanabagi damakta sem saba laire. Phurup anigi marakta wari sanaba natragadi thokliba phurup ki irang asi loisinba khak ngamloi. Maramaduna lamdam masida tung koina santi asibu purakna bagidamakta road map amasu yatuna makhal makha kayagi thaurang sing paikhatlagani haina thamkhibasu laire. Adubu matang swaisida aikoina hangngingliba wahang adudi phurup anigi marakta lairiba MLA sing asi Delhi da santi gi wari sanaragani haibasidi miyamna khangnare. Adubu santi gi wari saba asita karamba agenda da sagadoribano. Haujik paliba lengak asina nakal anigi marakta phurup anigi marakta lairiba tharumgi lan muknaba charangnaba irang asi haujik santi gi wari sanaragani nakal anigi marakki oiba tung koiba road map amasu puraklagani solution puraklagani haibasi karamba agenda da karamba wafamda karamba hiramda purakadoribano haibasi su aikoina khanthapiba phai. Masi amuksu khangminasi nakal anigi marakta wari sanaba khaktana lamdam masida santi asi purakpa ngamgadra tung koiba road map haibasina karino masi miyamna amuktang nainase. Manipur asida mamang sahidagi hauraga haujik phawbada thokliba irang asi sahi amaga makhai pharakadore. Nakal anigi marakta center asina thaudang lauraga wari sanaba asidi yamna phaba khongthang amani masina afaba maikaida afaba mahising phangbasu oisanu. Adubu Haujik state asida burning oiriba asi karino state asigi oina mangna taraga lairiba sing asi hana karino haibasi hana khangbigadabani.
ꯇꯝꯊꯤꯔꯕ ꯂꯥꯟ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯁꯥ ꯃꯁꯥꯒꯤ ꯌꯨꯝꯐꯝꯁꯤꯡ ꯃꯨꯟꯕꯤꯈ꯭ꯔꯕ, ꯃꯁꯥ ꯃꯁꯥꯒꯤ ꯌꯨꯝ ꯀꯩ ꯀꯌꯥ ꯑꯃ ꯃꯩꯅ ꯇꯨꯝꯅ ꯊꯥꯕꯤꯈ꯭ꯔꯕ, ꯏꯃꯨꯡ ꯃꯅꯨꯡꯁꯤꯡ ꯃꯤꯑꯣꯏꯁꯤꯡ ꯇꯨꯝꯅ ꯍꯥꯠꯄꯤꯈ꯭ꯔꯕ, ꯇꯝꯊꯤꯔꯕ ꯂꯥꯟ ꯑꯁꯤꯒꯤ ꯆꯩꯊꯦꯡ ꯐꯪꯂꯕ ꯅꯤꯡꯕ ꯀꯥꯏꯔꯕ ꯀꯌꯥ ꯑꯃ ꯔꯤꯂꯤꯞ ꯀꯦꯝꯗ ꯉꯁꯤ ꯐꯥꯎꯕ ꯁꯩꯗꯥꯡꯕ ꯑꯃꯒꯨꯝꯅ ꯇꯣꯟꯅ ꯍꯤꯡꯂꯤ꯫ ꯃꯁꯤ ꯃꯌꯥꯝ ꯑꯁꯤ ꯍꯥꯟꯅ ꯃꯤꯠꯌꯦꯡ ꯆꯪꯕꯤꯒꯗꯕꯅꯤ꯫ ꯃꯇꯧ ꯑꯁꯨꯝ ꯇꯧꯅ ꯏꯔꯥꯡ ꯑꯁꯤꯒꯤ ꯑꯣꯏꯕ ꯏꯍꯥꯟ ꯍꯥꯟꯕ ꯈꯣꯡꯊꯥꯡꯗ ꯁꯥꯟꯇꯤ ꯄꯨꯔꯛꯄꯒꯤ ꯂꯝꯕꯤ ꯑꯁꯤ ꯍꯧꯖꯤꯛ ꯃꯁꯥꯒꯤ ꯌꯨꯝꯐꯝꯗ ꯍꯟꯖꯤꯟꯕ ꯉꯝꯗ꯭ꯔꯤꯕ ꯔꯤꯂꯤꯞ ꯀꯦꯝꯞꯁꯤꯡꯗ ꯂꯩꯔꯤꯕ ꯂꯥꯟꯖꯦꯟꯅꯔꯤꯕꯁꯤꯡ ꯑꯁꯤꯒꯤ ꯏꯍꯥꯟ ꯍꯥꯟꯕ ꯑꯣꯏꯅ ꯃꯈꯣꯏꯒꯤ ꯌꯨꯝꯐꯝꯁꯤꯡꯗ ꯍꯟꯖꯤꯟꯕ ꯉꯝꯍꯟꯒꯗꯕꯅꯤ꯫ ꯃꯁꯤꯅ ꯑꯍꯥꯟꯕ ꯈꯣꯡꯊꯥꯡ ꯑꯣꯏꯔꯒ ꯃꯁꯥ ꯃꯁꯥꯒꯤ ꯍꯥꯟꯅ ꯂꯩꯖꯔꯤꯕ ꯌꯨꯝꯁꯤꯡꯗ ꯈꯨꯟꯗꯥ ꯂꯩꯇꯥꯍꯟꯗꯨꯅ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯗ ꯑꯃꯨꯛ ꯍꯜꯂꯛꯍꯟꯕ ꯍꯥꯏꯕꯁꯤꯅ ꯏꯔꯥꯡ ꯑꯁꯤꯒꯤ ꯑꯣꯏꯕ ꯑꯍꯥꯟꯕ ꯁꯥꯟꯇꯤ ꯑꯁꯤꯕꯨ ꯄꯨꯔꯛꯅꯕꯒꯤꯗꯃꯛꯇ ꯈꯣꯡꯊꯥꯡ ꯑꯣꯏꯒꯅꯤ ꯈꯟꯖꯩ꯫ ꯑꯗꯨꯕꯨ ꯃꯁꯤꯗ ꯍꯦꯟꯅ ꯂꯨꯔꯤꯕ ꯑꯁꯤꯅ ꯆꯨꯔꯆꯥꯟꯄꯨꯔ ꯑꯃꯗꯤ ꯀꯥꯡꯄꯣꯛꯄꯤ ꯆꯤꯡꯌꯥꯁꯤꯡ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯇꯩꯁꯤꯡ ꯑꯁꯤꯅ ꯍꯥꯟꯅ ꯂꯩꯖꯔꯝꯕ ꯃꯐꯝꯁꯤꯡ ꯑꯁꯤꯗ ꯃꯈꯣꯏꯅ ꯑꯃꯨꯛ ꯍꯟꯅ ꯆꯪꯂꯒ ꯈꯨꯟꯗꯥ ꯂꯩꯇꯥꯕ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯕꯁꯤꯁꯨ ꯋꯥꯍꯪ ꯑꯃꯅꯤ꯫ ꯃꯁꯤꯒꯤꯗꯃꯛꯇ ꯇꯨꯡ ꯀꯣꯏꯕ ꯃꯦꯀꯥꯅꯤꯖꯝ ꯑꯃ ꯂꯩꯉꯥꯛꯅ ꯁꯦꯝꯕꯤꯕ ꯐꯒꯅꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯆꯤꯡꯒꯤ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡ ꯑꯁꯤꯗ ꯍꯥꯟꯅ ꯂꯩꯖꯔꯝꯂꯤꯕ ꯃꯤꯇꯩꯁꯤꯡ ꯑꯁꯤꯅ ꯃꯁꯥ ꯃꯁꯥꯒꯤ ꯌꯨꯝꯐꯝꯗ ꯍꯥꯟꯅꯒꯨꯝꯅ ꯈꯨꯟꯗꯥ ꯂꯩꯇꯥꯔꯒ ꯂꯩꯔꯦ ꯍꯥꯏꯅ ꯈꯜꯂꯁꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯀꯌꯥꯝ ꯀꯨꯏꯅ ꯈꯨꯌꯥ ꯇꯨꯁꯤꯠꯅ ꯁꯥꯟꯇꯤ ꯂꯩꯅ ꯍꯤꯡꯕ ꯉꯝꯒꯅꯤ ꯍꯥꯏꯕꯁꯤꯁꯨ ꯑꯃꯨꯛꯇꯪ ꯈꯪꯖꯤꯟꯕꯤꯌꯨ꯫ ꯃꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡ ꯑꯁꯤꯕꯨ ꯀꯣꯛꯅꯕꯒꯤꯗꯃꯛꯇ ꯁ꯭ꯇꯦꯠ ꯂꯩꯉꯥꯛ ꯑꯁꯤꯅ ꯍꯧꯖꯤꯛ ꯆꯤꯡꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯔꯤꯌꯥꯁꯤꯡꯗ ꯈꯨꯟꯗꯥꯔꯤꯕ ꯃꯤꯇꯩꯁꯤꯡ ꯑꯁꯤꯕꯨ ꯃꯈꯣꯏꯒꯤ ꯁꯦꯐꯒꯥꯔꯗ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯆꯤꯡꯒꯤ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡ ꯆꯨꯔꯆꯥꯟꯄꯨꯔ, ꯐꯦꯔꯖꯣꯜ, ꯇꯦꯡꯅꯧꯄꯜ, ꯀꯥꯡꯄꯣꯛꯄꯤ ꯍꯥꯏꯔꯤꯕ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯦꯔꯤꯌꯥꯁꯤꯡꯗ ꯈꯨꯟꯗꯥꯔꯤꯕ ꯃꯤꯇꯩꯁꯤꯡꯒꯤꯗꯃꯛꯇ ꯇꯨꯡ ꯀꯣꯏꯅ ꯃꯈꯣꯏꯒꯤ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡ ꯑꯁꯤ ꯀꯣꯛꯅꯕꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔꯒꯤ ꯂꯩꯉꯥꯛꯅ ꯗꯤꯁꯇ꯭ꯔꯤꯛ ꯔꯤꯑꯣꯔꯒꯅꯥꯏꯖ ꯇꯧꯗꯨꯅ ꯇꯝꯄꯥꯛꯇ ꯂꯩꯔꯤꯕ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡ ꯑꯅꯛꯄꯁꯤꯡ ꯑꯁꯤꯗ ꯄꯨꯟꯁꯤꯟꯗꯨꯅ ꯆꯥꯎꯊꯣꯛꯍꯟꯕꯁꯨ ꯌꯥꯏ꯫ ꯈꯨꯗꯝ ꯑꯣꯏꯅ ꯄꯜꯂꯕꯗ ꯍꯧꯖꯤꯛ ꯆꯨꯔꯆꯥꯟꯄꯨꯔꯒꯤ ꯃꯅꯨꯡ ꯆꯟꯅ, ꯀꯥꯡꯄꯣꯛꯄꯤꯒꯤ ꯃꯅꯨꯡ ꯆꯟꯅ, ꯇꯦꯡꯅꯧꯄꯜꯒꯤ ꯃꯅꯨꯡ ꯆꯟꯅ ꯈꯨꯟꯗꯥꯔꯤꯕ ꯃꯤꯇꯩ ꯈꯨꯜꯁꯤꯡ ꯂꯩꯔꯤꯕ ꯂꯝ ꯃꯌꯥꯝ ꯑꯁꯤ ꯃꯅꯥꯛ ꯅꯛꯄ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯗ ꯍꯥꯏꯕꯗꯤ ꯀꯛꯆꯤꯡꯗ, ꯕꯤꯁꯅꯨꯄꯨꯔꯗ, ꯊꯧꯕꯥꯜꯗ, ꯏꯝꯐꯥꯜ ꯏꯁꯇ, ꯏꯝꯐꯥꯜ ꯋꯦꯁꯇ ꯄꯨꯟꯕꯤꯔꯒ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯕꯨ ꯔꯤꯑꯣꯔꯒꯅꯥꯏꯖ ꯇꯧꯕꯤꯕ ꯇꯥꯔꯒꯗꯤ ꯇꯨꯡ ꯀꯣꯏꯅ ꯃꯁꯤꯒꯤꯗꯃꯛꯇ ꯈꯨꯗꯣꯡꯆꯥꯗꯕ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯁꯤ ꯀꯣꯛꯄ ꯉꯝꯒꯅꯤ ꯈꯟꯖꯩ꯫ ꯅꯥꯀꯟ ꯑꯃꯔꯣꯝꯗ ꯑꯃꯨꯛ ꯃꯅꯤꯄꯨꯔ ꯑꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯕ, ꯃꯅꯤꯄꯨꯔ ꯑꯁꯤꯒꯤ ꯏꯀꯣꯅꯣꯃꯤꯒꯤ ꯑꯣꯏꯕ ꯀꯃꯔꯁꯤꯌꯦꯜ ꯁꯦꯟꯇꯔ ꯑꯃ ꯑꯣꯏꯔꯤꯕ ꯃꯣꯔꯦ ꯑꯁꯤꯁꯨ ꯑꯈꯟꯅꯕ ꯐꯨꯔꯨꯞ ꯑꯃꯅ ꯀꯟꯁꯤꯟꯕꯒꯤ ꯃꯍꯨꯠꯇ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯒꯤ ꯃꯈꯥꯗ ꯁ꯭ꯄꯦꯁꯤꯌꯦꯜ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯕ ꯑꯦꯔꯤꯌꯥ ꯑꯣꯏꯅ ꯊꯝꯕꯤꯕ, ꯃꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯃꯣꯔꯦꯗ ꯈꯨꯟꯗꯥꯔꯤꯕ ꯃꯤꯇꯩ ꯈꯛ ꯅꯠꯇꯅ ꯑꯇꯣꯞꯄ ꯐꯨꯔꯨꯞꯁꯤꯡꯒꯤꯗꯃꯛꯇ ꯇꯨꯡꯒꯤꯗꯃꯛꯇ ꯃꯈꯣꯏꯒꯤ ꯁꯦꯐꯒꯥꯔꯗꯁꯨ ꯑꯣꯏꯒꯅꯤ꯫ ꯑꯗꯨꯒ ꯑꯇꯣꯞꯄ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯃꯥꯡꯅ ꯇꯥꯔꯒ ꯂꯩꯔꯤꯕꯁꯤꯡ ꯑꯁꯤ ꯃꯃꯤꯡ ꯑꯣꯏꯅ ꯄꯟꯕ ꯇꯥꯔꯒꯗꯤ ꯍꯧꯖꯤꯛ ꯏꯁꯨ ꯑꯣꯏꯔꯤꯕ ꯉꯝꯈꯩꯗ ꯁꯝꯕꯜ ꯈꯥꯕ ꯑꯁꯤꯁꯨꯅꯤ꯫ ꯃꯅꯤꯄꯨꯔꯒ ꯃ꯭ꯌꯥꯟꯃꯥꯔꯒ ꯇꯥꯏꯅꯔꯤꯕ ꯉꯝꯈꯩ ꯄꯨꯝꯕ ꯑꯁꯤ ꯆꯦꯠꯅ ꯁꯝꯕꯜ ꯈꯥꯕ ꯑꯁꯤꯁꯨ ꯇꯉꯥꯏꯐꯗꯕ ꯑꯃꯁꯨ ꯑꯣꯏ꯫ ꯃꯁꯤꯗ ꯃꯩꯇꯩꯒꯤ, ꯀꯨꯀꯤꯒꯤ, ꯅꯥꯒꯥꯒꯤ ꯍꯥꯏꯅ ꯇꯣꯉꯥꯟ ꯊꯝꯗꯕꯤꯗ ꯆꯞ ꯃꯥꯟꯅꯕ ꯃꯤꯠꯌꯦꯡ ꯑꯃꯗ ꯃꯅꯤꯄꯨꯔꯒ ꯃ꯭ꯌꯥꯟꯃꯥꯔꯒ ꯇꯥꯏꯅꯔꯤꯕꯁꯤꯡ ꯑꯁꯤ ꯆꯞ ꯆꯥꯅ ꯉꯝꯈꯩꯒꯤ ꯁꯝꯕꯜ ꯑꯁꯤ ꯈꯥꯕ ꯂꯣꯏꯁꯤꯟꯕ ꯇꯥꯔꯒꯗꯤ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔ ꯑꯁꯤꯗ ꯋꯥꯊꯣꯛ ꯀꯟꯅ ꯑꯣꯏꯔꯤꯕ ꯃꯄꯥꯟꯗꯒꯤ ꯃꯤꯇꯣꯞ ꯀꯥ ꯍꯦꯟꯅ ꯆꯪꯂꯛꯄꯗꯒꯤ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯁꯨ ꯍꯟꯊꯍꯟꯕ ꯉꯝꯒꯅꯤ꯫ ꯑꯗꯨꯒ ꯑꯇꯣꯞꯄ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯋꯥꯐꯝ ꯑꯃꯅ ꯃꯅꯤꯄꯨꯔ ꯑꯁꯤꯗ ꯃꯤꯇꯣꯞ ꯈꯟꯗꯣꯛꯄꯒꯤ ꯊꯧꯔꯥꯡ ꯑꯁꯤ ꯌꯥꯝꯅ ꯊꯨꯅ ꯄꯥꯏꯈꯠꯄꯤꯕ ꯐꯒꯅꯤ꯫ ꯃꯁꯤꯒꯤꯗꯃꯛꯇ NRCꯒꯤ ꯄ꯭ꯔꯣꯁꯦꯁ ꯑꯁꯤ ꯍꯧꯕꯁꯨ ꯌꯥꯔꯦ꯫ ꯃꯅꯤꯄꯨꯔꯗ ꯅꯠꯇꯅ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯁꯤꯡ ꯑꯁꯥꯝꯗ, ꯃꯦꯘꯥꯂꯌꯥꯗ, ꯅꯥꯒꯥꯂꯦꯟꯗ ꯍꯧꯖꯤꯛ ꯀꯟꯅ ꯃꯤꯇꯣꯞ ꯈꯟꯗꯣꯛꯄꯒꯤꯗꯃꯛꯇ ꯊꯕꯛ ꯀꯌꯥ ꯑꯃ ꯄꯥꯏꯈꯠꯄ ꯑꯩꯈꯣꯏꯅ ꯎꯕꯤꯔꯦ꯫ ꯃꯇꯧ ꯑꯁꯨꯝ ꯇꯧꯅ ꯃꯁꯤꯒꯤ ꯊꯧꯁꯤꯜ ꯊꯧꯔꯥꯡ ꯃꯌꯥꯝ ꯑꯁꯤ ꯌꯥꯝꯅ ꯊꯨꯅ ꯄꯥꯏꯈꯠꯄꯤꯕ ꯇꯥꯔꯒꯗꯤ ꯃꯅꯤꯄꯨꯔꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯆꯔꯥꯡꯅꯕ ꯃꯌꯥꯝ ꯑꯁꯤ ꯀꯣꯛꯄꯁꯨ ꯉꯝꯒꯅꯤ ꯈꯟꯖꯩ꯫ ꯂꯣꯏꯁꯤꯜꯂꯛꯄ ꯑꯁꯤꯗ ꯉꯁꯤ ꯐꯨꯔꯨꯞ ꯑꯅꯤꯒꯤ ꯃꯔꯛꯇ ꯋꯥꯔꯤ ꯁꯥꯕ ꯑꯁꯤꯗ ꯇꯨꯡ ꯀꯣꯏꯕ ꯁꯥꯟꯇꯤ ꯑꯁꯤ ꯄꯨꯔꯛꯅꯕꯒꯤꯗꯃꯛꯇ ꯑꯐꯕ ꯃꯍꯩ ꯄꯨꯔꯛꯄ ꯑꯣꯏꯔꯁꯅꯨ ꯍꯥꯏꯅ ꯊꯧꯖꯥꯜ ꯄꯤꯖꯔꯤ꯫